ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯔꯨꯞꯀꯤ ꯄꯨꯜꯂꯤꯅꯦꯕꯀꯣ ꯃꯔꯨꯞ ꯑꯐꯥꯎꯕ ꯌꯨꯝ ꯈꯨꯗꯤꯡꯗ ꯁꯨꯃꯥꯏꯅ ꯄꯨꯜꯂꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯄꯨꯜꯂꯦ ꯑꯗꯣ ꯑꯩꯁꯦ ꯐꯖꯅ ꯅꯝꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯔꯝ ꯇꯪꯈꯥꯏ ꯆꯜꯂꯛꯑꯒ ꯑꯣꯏꯅ ꯅꯝꯃꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯗꯤ ꯆꯥꯅꯕꯁꯦꯀꯣ ꯃꯌꯥꯝꯒꯤ ꯆꯥꯅꯕꯁꯦ ꯀ꯭ꯂꯤꯁꯅꯥꯒ ꯁꯤꯡꯖꯨꯒ ꯃꯦꯀꯣꯅꯤ ꯑꯃꯒ ꯍꯧꯖꯤꯜꯂꯦ ꯑꯉꯥꯡꯒꯩ ꯌꯥꯎꯕꯅꯤꯅ ꯑꯗꯨꯒ ꯄꯥꯐꯣꯔ ꯃꯀꯛ ꯈꯔ ꯑꯃ ꯇꯥꯎꯔꯦ ꯑꯗꯨꯒ ꯆꯥ ꯈꯔ ꯑꯃ ꯆꯥꯒ ꯇꯧꯖꯔꯦ ꯍꯥꯏꯗꯤ ꯀꯩꯀꯩꯁꯤꯗꯗꯤ ꯇꯧꯅꯤꯡꯕ ꯄꯣꯠꯇꯣ ꯃꯆꯟꯗꯣ ꯐꯪꯗꯕꯅꯤꯅ ꯁꯤꯅ ꯈꯔ ꯃꯆꯟꯗꯣ ꯑꯐꯪꯕ ꯄꯣꯠ ꯑꯣꯏꯕꯒꯤ ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯁꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯟꯅ ꯏꯆꯦꯈꯣꯏ ꯃꯌꯥꯝꯅ ꯆꯥꯅꯕ ꯊꯛꯅꯕ ꯁꯤꯡꯖꯨ ꯀꯩꯀꯥ ꯇꯣꯠꯄꯤꯔꯤꯕꯀꯣ ꯃꯣꯏ ꯃꯌꯥꯝꯅ ꯁꯤꯡꯍꯣ ꯏꯆꯥ ꯅꯨꯄꯥꯒꯤ ꯗꯣꯁꯅꯤ ꯁꯦ ꯃꯥꯒꯤ ꯐ꯭ꯔꯦꯟꯅꯦ ꯁꯣꯝꯗꯅ ꯏꯆꯥ ꯅꯨꯄꯤꯒꯤ ꯒ꯭ꯔꯨꯞ ꯂꯩꯔꯦ ꯃꯣꯏ ꯃꯌꯥꯝ ꯑꯃꯁꯤꯅ ꯃꯣꯏꯒꯤ ꯄꯥꯔꯇꯤꯅꯦ ꯁꯣꯝꯗ ꯆꯥꯔꯤ ꯀꯩꯅꯣ ꯐꯝꯕꯝ ꯂꯩꯇ꯭ꯔꯥ ꯐꯝꯕꯝꯂꯣ ꯐꯝꯃꯨꯁꯦ ꯂꯥꯛꯑꯣ ꯁꯤꯗ ꯍꯣꯏ ꯏꯆꯦ ꯃꯤꯅꯥ ꯕꯨꯡꯒꯨ ꯀꯥꯏ ꯆꯠꯂꯤꯅꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯔꯒ ꯅꯣꯏ ꯕꯥꯔꯗꯦ ꯆꯠꯂꯤꯕ ꯅꯨꯡꯁꯤꯅꯁꯨ ꯂꯩꯔꯦ ꯑꯁꯣꯝꯗꯁꯨ ꯑꯃ ꯒꯤꯐ ꯄꯥꯏ ꯁꯤꯒꯨꯝꯕ ꯀꯥꯏ ꯆꯠꯈꯤꯕ ꯀꯩꯅꯣ ꯀꯥꯆꯨꯏꯕꯣ ꯇꯥꯏꯀꯣ ꯀꯩ ꯍꯥꯏꯕ ꯁꯥꯖꯟ ꯃꯩꯇꯩ ꯍꯥꯏꯕ ꯃꯄꯥꯅ ꯁ꯭ꯀꯨꯜꯗ ꯀꯩ ꯍꯥꯏꯗꯣꯏꯕ ꯅꯪꯅ ꯅꯪꯗꯤ ꯁꯥꯖꯟ ꯃꯩꯇꯩꯁꯨ ꯀꯧꯗꯅ ꯅꯪꯒꯤ ꯂꯉꯥꯟꯕ ꯀꯧꯔꯒ ꯀꯩꯅꯣ ꯃꯅꯨꯡ ꯌꯧꯔꯦ ꯇꯥꯏꯀꯣꯆꯤꯒꯤ ꯃꯄꯥꯅ ꯁꯤꯗ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗ ꯅꯠꯇ꯭ꯔꯣ ꯀꯔꯝꯕ ꯂꯩꯆꯤꯟ ꯊꯥꯕ ꯃꯥꯜꯂꯛꯑꯦ ꯕꯥꯔꯗꯦ ꯕꯥꯔꯗꯦ ꯃꯐꯝ ꯌꯧꯔꯦ ꯗꯣꯟ ꯂꯣꯏ ꯐꯣꯇꯣꯁꯦ ꯃꯤꯁꯦ ꯈꯔ ꯈꯔ ꯂꯥꯛꯅꯕ ꯍꯧꯔꯦ ꯑꯩꯗꯤ ꯃꯤꯁꯦ ꯂꯣꯏ ꯂꯥꯛꯑꯝꯃꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯊꯦꯡ ꯖꯥꯠꯂꯥꯅ ꯈꯜꯂꯨꯕꯅꯦꯕ ꯑꯗꯨꯒꯗꯤ ꯊꯦꯡꯉꯝꯗ꯭ꯔꯦ ꯄꯨꯟꯁꯤꯕꯒꯤ ꯄꯨꯟꯁꯤꯕꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯃꯨꯛꯁꯨ ꯍꯥꯏꯍꯧꯒꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯄꯨꯟꯁꯤꯕ ꯕꯥꯔꯗꯦ ꯅꯨꯃꯤꯠ
एक वो वीडियो भी बना लो ऊपर से वीडियो बना लो चला रहा है अच्छा very nice. God bless you. How are you? Không. Ra đi, từ ra lại. ꯑꯩ ꯏꯆꯥ ꯅꯨꯄꯥ ꯂꯝ ꯍꯦꯟꯕ ꯍꯧꯈꯔꯦ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯀꯤꯇꯨ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯌꯨꯝꯕꯨꯒꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯨꯝꯗꯨꯒꯤ ꯃꯁꯨ ꯅꯨꯄꯥꯅꯦꯕꯀꯣ ꯑꯗꯨꯒꯤ ꯍꯧꯈꯔꯦ ꯄꯨꯟꯁꯤꯕꯁꯦ ꯁꯨꯛꯀꯞ ꯀꯞꯇꯕꯤꯅꯤ ꯍꯧꯖꯤꯛ ꯏꯪꯕꯗꯨꯅ ꯁꯨꯛ ꯍꯥꯟꯅꯒ ꯁꯨꯛ ꯆꯥꯅꯕꯒꯤ ꯕꯥꯔꯗꯦꯁꯦ ꯗꯤꯁꯦꯝꯕꯔꯅꯦꯕꯀꯣ ꯑꯩꯅ ꯊꯦꯡꯅ ꯊꯥꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒꯤꯅꯦ ꯅꯨꯄꯤꯁꯦ ꯆꯥꯛ ꯆꯥꯕ ꯇꯥꯏꯃꯤꯡ ꯑꯃꯨꯛ ꯌꯧꯔꯛꯑꯦ Mother, daddy, love me hand. ꯇꯨꯝꯈꯔꯦ ꯑꯉꯥꯡꯁꯦ ꯇꯨꯝꯈꯔꯦ ꯗꯣꯟꯗꯣꯟ ꯋꯥꯔꯕ ꯃꯥꯁꯦ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯕ ꯃꯥ ꯋꯥꯔꯦ ꯄꯣꯛ ꯆꯥ ꯇꯨꯝꯈꯔꯦ ꯁꯤꯅ ꯃꯌꯥꯝ ꯆꯥꯍꯧꯗ꯭ꯔꯤꯕꯁꯤꯡꯗꯣ